Jiribam the COVID-19 positive over police personnel Nipugamatoi Shukre, medical team ngasi Jiribam the Tagadori. Police personnel singi marakta amadigi amada matang sanduraktuno COVID-19 positive oibigi masing wang halakle. Ngasi khakta the police personnel taraga mari positive oirakparigi Jiribam district police ta positive over personnel gi masing purin Nipugamatoi Shukre. Rims Hospital ngasi test of the result anirak thokna lakhi. Ahanba test of the Jiribam the mathau toriba police personnel mapan positive oira heraki. Makoy mapan adugi manungda ani na BDF ni aduga taret na police personnel sini hairiba personnel taret asigi manungda amadi jiribam police ki ASP office ta mathau tawbani hairi ani suba test ki result adu ngasi numidang lakhibani numidang da lakhiba result adu da police personnel manga positive oirakhibani makoy manga adugi manungda no PSI ama commando gi personnel ani BDF ki personnel ama amasum home guard ki personnel amane Thazaba yaba mafamdagi phangwa paw na hay makhata na jiribam police personnel singi sample sing rims ta test tawna ba tharak pa leibana hayeng su positive oiba personnel gi masing hengalakhiba yari mara asida jiribam da akiba phangna hengalakliba positive oiba gi masing asi laksinabagi dama manipur lengana awangwa thaki medical team ama hayeng ma jiribam da helicopter da thagadori medical team adu miyoi mangan sagani makhoi manga adu gi manungda Epidemiologist oiba RIMS की community medicine की Professor Dr. Brozen, microbiologist Dr. Syam Chandra Sharma, COVID consultants Dr. S. Sushitra Amasum, come down COVID-19 test tawdagi have training pinanaba maming leraba trainer Dr. Prem Chandra Yauri. Pausina makoy mga na helicopter sa lagasu jiribam gi oina atu ukay gi thabak ta sijinagadaba medical equipment sing puba bolero jeep ani amasum ambulance amana Imphal jiribam nambida hayang ayuk satkani hari thajaba yabam phamdagi phangwa paw na hai atu ukay gi oina jiribam district headquarter da lariba mipum khudima test tawnam gi dama ICMR na ngasi indigence kits lising taraga mga Imphal tharakre hairiba kit singasi hayang medical team aduna loina khigani haina su pausina makhatari Atopa yamna ngakliba paw manang Deputy CM Joy Kumar da home gi mahutta finance pikre why Joy Kumar finance ki portfolio lawroi dawri Union Home Minister Amit Shah na Meghalaya gi minister su oireba Konark Sangma amasum NEDA gi convener su oireba Assam gi health minister Himanta Biswa Sharma gi mamangda why Joy Kumar da home gi portfolio pi gi hena pi kiba thajabadu gi wangda finance ki portfolio oina firakre masina maram oirga lenga paiminarebe NPP amasum minister gi marakta nauno khurum taunaraba yana leire Ngarangi tarikta kuyek piraga ngasi kaktamak miyamda phangalakhiba Chief Secretary Dr. J. Suresh Babu na thokpa notification aduna Deputy Chief Minister Y. Joy Kumar da Finance, Science and Technology amasum Economics and Statistics ki paheragani haina palle amaromda Chief Minister nongthombam birena Home, Personnel Planning, GAD, Vigilance, Transport, Minor Irrigation, Tourism, Minority Affairs, OBC and SC, Information Technology, Mahod, Horticulture and Science Conservation amadi Minister Singda pitoktoba phamsing pugani hairi thajaba yaba mafamdagi phangba pawn hai matam kuina yena duna laklaba tungna ngasi Deputy Chief Minister Y. Joy Kumar da Finance, Science and Technology and Economics and Statistics ki portfolio pirabasi mahakna mamangna punna pairamba portfolio sing aduni mangona pairamba portfolio hanjillu haibadu haujikti hanjilabane marak asida National People Party NPP ki machin chatpa misa amana pausi asida hai Deputy Chief Minister Y. Joy Kumar Finance ki portfolio asi lawgadaba mande masi mangona Chief Minister nongthombam birena laknaba amasum thawoidabagi khudam amani haina lawi oirakliba anauba khongthang asigi matangda ngasi NPP ki minister mari sungsinaduna wakhana khre Union Home Minister Amit Shah na mangonda home ge portfolio soidana pigani haina lusingba mayamgi mamangda thajaba pirakhiba amasum miyamna masibu oithokadrane haina kanna ngangnaringegi sairakta home ge portfolio piraktaba haibisi Chief Minister nongthombam birene NPP gi marakta nauno kurum tawnaba masa ohele hairi Pausina portfolio gi wafam asi Union Home Minister gi mamangda yanakhiba oibana haujik ma ki asengba wafam ama takhigani Chief Minister nongthombam birena finance piraklibasi aduma khangu hairagadi makhatana NPP na kari phirep lorokadagi haibado party gi high command ga loinena khanakigane ne pausina makhatari yamna nungaitaba amasum yamna ngakpa paw manamuk maya nupa na manembok thangna thilaga hatkhre tangna thokpa thogdo ama oina Imphal Mayol gi Imphal Police Station na korma naga mapal Phagoi sangbam laikai gi sandokpa yum awaimal piraga leba nan Manipuri imung amada maya nupa na manembok thangna thilaga hatkhre thagdo asingra numidang pung mapan makhairom taba matamda thokibane thagdo asita laikhidraba nupi adugi maming Arts and Depth Zaini pu mapureba mananta dep kawi Bisnupur district ki manung sanba saitondagi haujikna naga mapal Phagoi sangbam laikai gi sandokpa yumda masanupi amadi mahak puthang thiliba maya nupa aduga punna laiminabani haidi
Mayanupa adugi maming Ajoy Das sai kuntra apokpa Surendra Das kawi kasargi phutondagini hairi Thaudo asigi matangna press na phangwa pawdo ngarang numidangi pungpham aduda Ajoy Das yu ngauraga halakpadagi makhoina leiriba sandokpa yumdur imung manung khatna sainarakpadagi khanghauduna Ajoy Das na manengbo Arsana gi mananganda thang surina thinbani hairi thangna thinbadagi soloba Arsana khudakta Rims Hospital pukhatuna laikatnaba ngamdana laikhidabani hairi Thaudo asigi paw phangmadagi Imphal Police Station gi kangbu ama thaudo thokphamda laktuna yengsinbaga loinana case ama lokhatuna thaudoksida senei hairiba Mayanupa pharaga ngasi CGM Imphal West ki court puthok matung police custody numit marini remand pikre hairi amaromda laikhidraba Arsana gi asi baksang postmortem examination gi dama Rims ki mokta thamkre hain spausin makhatari thajaningai di oidraba yamna di maru oiba paw makhtanga mayam da share tawjaramge COVID-19 nungsitta lay scientist singna WHO da rule semdoknaba appeal tawkhre COVID-19 nungsitta apikpa marik sing oina laiduna miyoibada nahanba ngami habigi khudam lairi haina scientist sa kayana hairi amasum World Health Organization WHO na COVID-19 ga mari lainaba recommendation revise tawnaba appeal tawri haina ngarang thangja numita New York Times ta phongkhre COVID-19 lainana naba miyoy amana lokhuba hakthi khanma natragna wa ngangbada nato natragana sindagi kamthorakpa apikpa marik sing oina laina asi miyoy amadagi miyoy amada sandui haina World Health Organization haiki Mathang sayol scientific journal amada phong na ba researchers sing aduna thorang toriba World Agency aduda iba open letter amada lebak kuntraga nithogi scientist saniga kuntraga mapan apikpa makup amasu marik sing na mi nahanba ngammi utpa evidence adu takhi haina NYT na haiki wafam adugi matang na pawgi agency Reuters na mot phongdok na ba haizakibida World Health Organization na khudakta pakum pirakhide New York Times ki matung inna lokhuba hakthi khanbagi matang na nungsitta lakpa achaubo marik masasing natragana ka amagi masang adu paithorokpa yaba sor honjilakpagi yamna pikpa marik masasing oirabasu COVID-19 asi nungsittagi poi amasum madu honjilubada miyoi adu nahanma ngammi haina scientist sing aduna haiki adum oinama health agency aduna virus adu airborne oibagi evidence adu achumbani haina yaba ngamningai oide akhanana maru oina hokiba tha kharada aikoina nungsittagi sandokpa oithokningai lei haina aikoina kyarak hana haikre adubu madu akan manatragana mayek sengba evidence amana fawa tasengna sawatti haina World Health Organization gi license sandokpa amasum laksinbagi technical gi lasingba Dr. Benedetta Allegrazina haiki Manipur ras yamna tangna thokpa duguma nungaitaba paw amakatanga mayamda aroiboina share tawjaramge positive oiba anganga loinaramba hui veterinary hospital da thamgadawri Mama amasu mapa anima COVID-19 positive oikibadagi COVID care center da laikhraba matungda negative oi haiduna home quarantine tawduna leiba sahi nipana ngai ribi nupi masa ama ngarang laiset asigi positive oirakpadagi COVID care center da pukhre ma kanakna loinaramba hui hayeng state ki veterinary department na lokholaga veterinary hospital thamlagani Imphal West District ki Thangmaiban Polem Laikai da leiba nupi masa asi yauna ma ki mama amadi mapaga loinana mamang thagi kungani thuida Air Asia gi flight amada Delhi dagi Imphal la laklaga North AOC da leiba hotel phawoi bida pet quarantine da leirakhibani mamang thagi kunga tereta makhoi ahumgi sample lauraga Jenims da test tawda mama amasu mapa laiset asigi positive oirakpadagi Jenims da layengli nupi masa adu negative oibaga home quarantine tawraga leirakhibani hari home quarantine tawraga leiba nupi masa asigi sample tha asigi ahumda lauraga test tawbada ngarang numidang positive oire khangmadagi district administration na lakai adu containment zone oina lakhoktuna mafamduda mi sangba masum thokpa thingkhre positive oirabi nupi masa aduga yamna nakna jaba hui ngarang dagi hauna pullaga thamkibaga loinana ngasi state government na hui edugi matangda kari tawgani haibigi matangda su khana kare haina district administration gi phangba paw amana phungdorakli hui da laisa lasi sandui haibigi wafam amata laite haina health department na phungdokpa leibana hui asi hayeng state ki veterinary hospital la thamnabagi veterinary doctor singna lakhotlagani hairi nupi masa adu laiset asigi positive oirakpa adudagi imung manungi miyoi ahum makhura mapubo amasu mabo ngarang mak lokhotlaga mantri pukhi gi IIT da hangliba quarantine center da thamkre hairi imung aduda thabak suramba yumnam patlaudagi mystery ani yauna miyoi taraga taruk su lokhotlaga quarantine center da thamkre na pawgi likhun asina makha tarakli panba yabadi hana mama mapa anima positive oikraba matungda ngarang na sahi nipan gi masa nupi positive oikiba mafam adu Manipur gi ahanba positive oikiba nupi adugi mayumdagi thoidokna lap mafamda leibani hana su paw usina makata na phongdorokli aduga mayam video su lusilakpo ina mayam na pathoki basu ki biyor su mayam na ngakpigini aduga anawbo paw hek lakpaga mayam da update tawba ngamna ba hona jarake aduga mayam na gi video si hana subscribe tawkiba miyo eragadi
ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯁꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏ ꯅꯣꯡꯃꯗ ꯚꯤꯗꯤꯑꯣꯁꯤ 2-3 ꯍꯦꯟꯅ ꯑꯞꯗꯦꯠ ꯇꯧꯖꯕꯅꯤꯅ ꯃꯌꯥꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕꯗ ꯐꯪꯅꯕꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ